Hello ma'am, ngasisu RR Pazini amna nungareva film ama puduna lagle hariba film asigi mamingna Ma Behen. Film asi handak 2026 ki June ki tarik marida release tawkiba yamna nauriba film amasu oiri. Film asigi panbiaba rating khara palabadi IMDb rating da 10 ki manungda 5.5, TMDb rating dana 10 ki manungda 6.8 aduga Rotten Tomatoes da 77% ki fresh rating phangi. Film asigi maruiba character khara ki maming palabada rekha ki saktam langlibi asina amna maming chatlibi Maduri digit ni rekha ki machanupi ahan Jaya ki saktam langlibi asina Tripti Dimri machanupi atombi Susma ki saktam langlibi asina Darna Durga Gupta kauba phatraba nupa amagi saktam langkhiba asina Ravi Kishan duga Jaya ki mapuroiba Manas ki saktam langkhiba asina Sardan Bharadwaj ni adudi myam matam mangan davida film asigi samlok wari haidrabasu film asigi asingba wari rom doina mai onselasi Football bu thawai tana sanajariba sanaro singi mafamda yamna nungareba paujenam khak puduna lakjari madudi the second state 11-10 Memorial Trophy 2026 9-man aside knockout football tournament am khak pangthokjari hariba tournament asi the Rose Club Thinungaina organizer oiduna pangthokjabani karigumba domna hariba tournament asibu saruk yaningba tarabadi screen da thoiba number asida pau phaujan biduna tournament asibu saruk yanabagi damakta form adu loksan biu form asi thajanbagi aroiba numina August ki tarik 15 da oijagani aduga tournament asina lakliba September date 3 dagi pangthokjagani tournament asibu yawnabagi damakta admission free 3,900 oigani aduga match fee na lupa 900 khak oijagani hariba tournament asida makok mathang taraklaba team singaduna phangadaba prize sing adudi screen da thonduna lejare maram asina football bu pamna sanariba sanaroi sing amadi club singna tournament asibu yawnabagi damakta screen da tholiba number asida pau phawna biu Film asigi ahoba sinda Jaya kauba nupi amana clinic amada phamduna leibadu aikhoina uba phangi Jayana mafam asida lakliba asisu IVF ki matengna mahak mama ama oiba pambagi damaktani matang asida doctor aduna Jayada asumna haira ami nahakna hariba thabak adu tongnabagi damakta nahaki napureiba adu mafam asida puduna lau masida Jayana mu asumna haira ami hojik aina tawgodiriba thabak ase aina aigi puroibada surprise oina utpa pami maram aduna aigi puroibagi sample adu ai isamangna hospital asida pujarake masi tarba matungda doctor aduna Jaya hariba nupi sida asumna haira ami nahakna IVF ki process asi tongnaba honaba matamda lupa lakh 5 dagina lakh 5 makhai phawudi changba yai asumna doctor asina asuk yamlaba senpham mama hairakpa si taba matamda Jaya hariba nupi asi yamna matha sarami hariba sin asi change tawduna mathangi sinda Jaya hariba nupi dugi mama Rekha si khoida uhalai Rekha hariba nupi asi hojik yu yonba dukan amada thabak tawduna leirami numit chupa Rekha hariba nupi asina dukan asida yamna wana thabak suraba matungda dukan asigi hingsap sing adu tawba loiraba matungda mahangna dukan asigi yu bottle ani puduna mayumda halami hariba sin asi change tawduna hojik Susma kauba nupi matholai Susma hariba nupi asi Rekha gi namasa nupi atombi aduga Jaya gina manau nupi oigadoribani Susma hariba nupi asi ayamba matamda mahakki oiba sangsara mata tawduna leirami matam asida Susma hariba nupi asina mahak masamaki violate janabagi damakta mahakina matai oiba aduga mahakki mache Jaya gina mapuroiba oiriba Manas hariba nupa asiga punduna video ke ama naminarami duga video sing adubu social media da thagalami masitu sinatana Susma amadi Manas makoini gi mau mato si koinaba karisu leramde maram asina makoini na reels video ke ama namduna social media da live tawduna makoi gi video sing adu social media da upload tarami asigumba Susma amadi Manas makoini gi phajata bomo mato sina maram orga makoida yamna athiba comment ke ama pira ami masitu sinatana makoini da yamna thina sungangbira ami Susma di comment sing adu uraka ikai bagi mohta maki viewer sing adu onjanduna yamna thina oina khanaduna leirami masitu sinatana ayama matamda maki matai Manas asiga punsanduna live video ke ama adum thaduna matam lelaga leirami akoini gi mong mato si uba matamda viewer sing aduna comment da athiba phajadaba wahi ke ama ga loinana chaira ami comment adda maki mama mapa phawu yauna chaira ami madi maki mapa gi maramda palakpa si maki di khwai gi asawbini maram masina hojik maki live video sida mak yamna thina sauduna leirami hariba sin asi change tawduna mathangi sinda Jaya hariba nupi dumu ulai tamasida mahaki nupa mayungi mioi sing asina mahaki damakta karimta khanbiramde yum asida mahaki manau nupa ahom mahaki makubo aduga mahaki mapuruba Manas makhoi mangaga punna leiminarami yum asda leriba makhoi mangagi tabak thorom amadi makhoi gi mateng sing asi Jaya hariba nupi asina mama amagi matogumna loina yengsenbirami Jaya hariba nupi asina macha yawba ngamtriba ama oiba pamliba masigi maramda wajariba mayam asi makhoi gi mung asda leriba mioi mayam asina karimta khangbiramde
ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯕ ꯊꯨꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯤꯅꯥꯏ ꯑꯃꯒꯤ ꯃꯑꯣꯡꯒꯨꯝꯅꯅꯤ꯫ ꯖꯌꯥꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯊꯦꯡꯕ ꯑꯍꯤꯡ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯁꯨꯁꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯥꯅꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯥꯅꯁꯇ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯅꯣꯡꯃꯇꯗꯤ ꯍꯥꯏꯈꯤꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯁꯨꯁꯃꯥꯗꯁꯨ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯁꯤ ꯀꯟꯐꯔꯦꯟꯁ ꯄꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯧꯖꯤꯛ ꯀꯟꯐꯔꯦꯟꯁ ꯀꯣꯜ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯁꯤꯔꯦ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯖꯌꯥ ꯑꯗꯨꯅ ꯃꯃꯥ ꯔꯦꯈꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯔꯒ ꯏꯃꯥ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯊꯋꯥꯏ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯁꯤꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯤꯕ ꯑꯗꯨ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯁꯨꯁꯃꯥ ꯑꯃꯗꯤ ꯖꯌꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯈꯩ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 22ꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯈꯥꯅ ꯃꯧ ꯑꯅꯧꯕꯤ ꯑꯃ ꯑꯣꯏꯅ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯔꯦꯈꯥꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒ ꯏꯆꯥ ꯆꯥꯟꯅꯗꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯣꯗꯔꯟꯒꯤ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ꯫ ꯔꯦꯈꯥꯅ ꯕ꯭ꯂꯥꯎꯁ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯤꯡꯆꯥꯕꯤ ꯆꯪꯕꯤꯅꯤ, ꯑꯣ ꯃꯣꯡꯒꯣꯜꯅꯤ, ꯃꯍꯥꯛꯅ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡꯃꯛ ꯑꯀꯥꯏ ꯑꯊꯣꯏ ꯊꯣꯛꯄ ꯗꯥꯎ ꯌꯥꯗꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯔꯦꯈꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅ ꯁꯨꯀꯨꯃꯥꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯔꯦꯜꯋꯦꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯔꯦꯈꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯉꯥꯎꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯌꯦꯡꯉꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯦꯛꯇꯤꯡ ꯀꯌꯥ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯒꯨꯞꯇꯥꯅ ꯌꯦꯡꯉꯛꯅꯕꯒꯤꯗꯃꯛꯇ ꯔꯦꯈꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯊꯥꯎ ꯇꯩꯕꯤꯗꯨꯅ ꯃꯥꯂꯤꯁ ꯇꯧꯕꯤꯔꯝꯃꯤ꯫ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯂꯕ ꯊꯥ 8ꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯖꯌꯥ ꯑꯁꯤ ꯄꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯋꯥ ꯂꯥꯎꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯈꯥꯒꯤ ꯂꯩꯖꯔꯝꯕ ꯏꯖꯠ ꯈꯔ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯔꯦꯈꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯄꯥꯝꯗꯕ ꯇꯨꯀꯠꯆꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯔꯦꯈꯥꯒꯤ ꯃꯃꯤꯗꯒꯤ ꯐꯥꯎꯕ ꯂꯥꯞꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯈꯥꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯑꯣꯟꯁꯜꯂꯛꯅꯕ ꯑꯦꯛꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯥꯔꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯏꯟꯇꯔꯦꯁ ꯀꯔꯤꯝꯇ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯔꯦꯈꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯨꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯀꯨꯃꯥꯔꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯁꯨꯀꯨꯃꯥꯔ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯨꯀꯨꯃꯥꯔ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯉꯥꯎꯔꯛꯅꯕ ꯑꯦꯛꯇꯤꯡ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯈꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯕꯤꯗ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯆꯍꯤ ꯑꯁꯤ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯂꯣꯅꯤ ꯑꯁꯤꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤꯁꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯣꯡꯕ ꯂꯣꯏꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯡꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯤꯕꯝ ꯃꯨꯇ꯭ꯔꯤ ꯑꯁꯤ ꯃꯉꯥꯏꯔꯦ꯫ ꯃꯍꯥꯛꯇꯤ ꯍꯥꯟꯅꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯗꯨꯅ ꯅꯍꯥ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯔꯦꯈꯥꯒꯤ ꯃꯔꯝꯗ ꯑꯐꯕ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ꯫ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯅꯤ, ꯍꯤꯡꯆꯥꯕꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯁꯨꯝꯍꯠꯄ ꯉꯝꯕ, ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯄꯨꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯅꯗꯤ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯏ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯈꯥꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯖꯔꯕ ꯂꯩ ꯀꯌꯥ ꯑꯃꯁꯨ ꯊꯥꯗꯨꯅ ꯊꯝꯃꯝꯃꯤ꯫
ꯐꯖꯔꯕ ꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯀꯌꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯅꯁꯨ ꯀꯣꯂꯣꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯖꯦꯟꯗꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯦꯈꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯔꯦꯈꯥ, ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯍꯥꯏꯕꯗꯤ ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯃꯤ, "ꯃꯥ, ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30ꯗꯒꯤꯅ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯥ ꯍꯪꯇꯣꯛ ꯍꯪꯖꯤꯟꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯤꯡꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯁꯥꯗꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯑꯝꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯟꯈꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯥꯜꯂꯤꯕ ꯄꯔꯗꯥꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯎꯔꯨ ꯌꯩꯁꯜꯂꯕ ꯃꯇꯨꯡꯗ ꯄꯔꯗꯥꯔ ꯑꯁꯤꯕꯨ ꯐꯥꯔꯤꯕ ꯌꯣꯠ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯊꯟꯇ ꯊꯣꯝꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯖꯌꯥ ꯑꯁꯤꯅ ꯃꯃꯥ ꯔꯦꯈꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯃꯥ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯅ ꯏꯁꯥ ꯀꯟꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯤꯔꯨꯕꯅ ꯐꯒꯅꯤ꯫ ꯃꯁꯤꯗ ꯏꯃꯥꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯖꯦꯜꯗ ꯀꯔꯤꯁꯨ ꯊꯝꯃꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯔꯦꯈꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯝꯇ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯔꯦꯈꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯦꯡꯕ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩꯕꯨ ꯀꯅꯥꯝꯇꯅ ꯊꯥꯖꯔꯣꯏ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯐꯤ ꯑꯃꯅ ꯌꯣꯝꯁꯟꯗꯨꯅ ꯇꯨꯔꯦꯟꯗ ꯑꯣꯏꯅ ꯂꯪꯊꯈ꯭ꯔꯁꯤ"꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯨꯁꯃꯥ ꯑꯁꯤꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯒꯨꯞꯇꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯒꯨꯞꯇꯥ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯒꯨꯞꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ"꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯒꯨꯞꯇꯥ ꯑꯁꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯂꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯋꯥꯀꯤꯡ ꯆꯠꯈꯤꯕ ꯑꯗꯨ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯆꯠꯂꯝꯃꯒꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯨꯞꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯒꯣꯜꯗꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤ ꯑꯁꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯀꯣꯜ ꯀꯌꯥꯔꯛ ꯍꯟꯖꯟ ꯍꯟꯖꯟꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯛꯑꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯒꯨꯞꯇꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯅꯤꯅꯦ? ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤ ꯑꯗꯨ ꯍꯌꯦꯡ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ"꯫ ꯃꯇꯝ ꯑꯁꯤꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯔꯦꯈꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯈꯥ, ꯁꯨꯁꯃꯥ ꯑꯃꯗꯤ ꯖꯌꯥ ꯃꯈꯣꯏꯅ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤꯅ ꯊꯥꯔꯛꯏꯕ ꯃꯦꯁꯦꯖ ꯑꯗꯨ ꯂꯣꯏꯅ ꯄꯥꯊꯣꯛꯑꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯍꯦꯁꯣꯔꯤ ꯀꯧꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯥ ꯑꯃꯕꯨ ꯖꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯦꯁꯣꯔꯤ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯥ ꯑꯁꯤ ꯒꯨꯞꯇꯥꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯖꯌꯥꯒ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯦꯁꯣꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯖꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤꯁꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯍꯦꯁꯣꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯦꯁꯣꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯒꯨꯞꯇꯥ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯈꯪꯉꯕ ꯌꯥꯠꯂꯥ ꯍꯥꯏꯅꯁꯨ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ
Jaya haidiba nupi asi yamna pakhalami numida sigi numidagi matamda Guptagi imung manugi miyoising asina Jagrati thauram ama pangthokmi masina makoigi mi mayam atu mafam asida laigi isai taduna tumdabida loina leinarami Jagrati thauram atuda mafam asida leiriba kolonigi miyoising adusu loina saruk yarami khoi sing aduna asumna laigi thorom tongnari matam asida Rekha haidiba nupi aduna maki machanupi ani duga loinana Guptagi asiba sang asibu langthoknabagidamakta sem saduna leirami akhoina sumna tongnari matam asida Guptagi nupi aduna Guptagi phone asida call kaya hanjana torami aduga message kaya amasu tharami Rekha Jaya amadi Susma makhoi humna mangonda thariba message sing adu loina pathomi somdana Guptagi nupi aduna mangna thakiba message sing adu mahaki mapuroiba Gupta aduna sin tawe haiba si ma khangami maramastigi mahaki mapuroiba aduna message asi pathokpa loirba matungda mangonda message sing adugi reply amata thawaina piraktribene haina mangna khalami masi khalruba matungda mahak adu yamna sauningami somdana Rekhana mahaki machanupi ani aduga loina Guptagi asibak sang adabu puthokna haiduna yamna kana honaduna leiringe matam asida khangogduna siduna leire haiba Guptagi asibak sang adu hakthi khalami masi uba matamda makhoyumda sukangami madudi ngasari taduna leiriba Gupta asi sibanate wantharaga tabane haiba si khangami masi khanglurba matungda makhoi mama masa ahum matu hana kiramba adudagi saruk chama makhogi masa aduda kiba kalami matam asida Rekhagi machanupi atombi Susma asina Guptagi phone asi lokhatuna aki phone asi asum check taruba matamda khangami madudi Gupta haiba nupa asi makhogi umasida masa matanda lakpa nate mahaki mamana tinpati sana saiduna kokhibane haiba asi makhoini thanaramba message adudagi khangami masi khangluraba matungda hojik mahaki machanupi ani asina Rekhada asumna hairami imanabu ngasaidi Gupta haiba nupa asi aikhogi umasida masa matanda lakhibane haina aikhoida haikiba natro aduga hojik tawriba sing asina karino asengba asumba sing adu hojimak yamna thuna haigadabani machanupi anina asumna hairakpa asi taba matamda Rekhana machanupi ani tuda asumna hairami hoi chumi nakhoini na hariba do aisu numidangi matam masida ithanta leibadu tanbadigi mangonda tinpati edu sana saiduna kokhibani adumoinamak ai phataba wakhandi karimta khankide matamadu mahakna aigi phamda natabali chatke ama chatke haiduna torokpaduda maram oraga thaudo osi thokibani Rekhana sumna haiba tarabasu mahaki machanupi ahan Jaya asina ji thajaramde maramdi mahaki manaunupi Susma asi Sukumagi machanupi oramde Jayana pokraba matungda mahaki mama Rekha asi atoppa nupa amaga mari leinaraba matungda mahaki manaunupi Susma asi pokhiba orame maram asigidamak Jaya haiba mahaki machanupi asina thajadribani matam asida Jayana mahaki mama asida yamna sauna Gupta haiba nupa asibu nahangna yumasida karigi kauribano haiduna nganga ame hojikti Rekha haiba nupi asi upai leitabadagi mahaki machanupi ani asida asengba sumba singatu loina haidorame Rekhana thabak tawriba yonba dukan adugi mafamdagi Rekhana lona lupa lakh manga lokthoraki aduga dukan adudana Gupta haiba nupa aduna dukan adugi account suduna leiborame nahan makhaidi Gupta haiba nupa adu dukan aduda tha amagi tang 10 khudingda lakpani adubu hantakti tang 10 yautrngaida lame matam aduda aina sel lokthokhiba adu Gupta haiba nupa asina khangkhirame Maramastigi Gupta haiba nupa aduna dukan asigi mapu oriba misak aduda hayengmak haidokani haiduna engonda dap taropani matam aduda aina Gupta da asumna haijai sel asi aina dukan asigi huranba nate aina sopnagi numit nini khak sinage tawbani numit nini gi matungda aigi sel phanggadaba lei aduga ai dukan asida sel sing asi soidanamke hapsanjage haiduna haijaki adumoinamak Gupta haiba nupa asnadi yaba kauba karisu leiramde maramastigi aina Gupta haiba nupa adubu aigi yumda tinpati sanaduna mapu themaga khara haijage haiduna kaukhibani adubu matam aduda mahakna aigi yumda laaba matungda aigi ikai khumnaba asibu mangange haiduna mahakna torokpani matam aduda aina aigi isagi izat asibu kannaba honaba matamda Guptagi phibam asi yongna oikhibani matam asida Rekhana maki machanupi ani asida asomna hairame Gupta asi hauji aikhoina numit ninidi lotuna thamdaba yadabani maramdi karigumba Gupta asina mafam asigi chatkhiba tarabati dukan mapu ududa aina tokhiba singadu loina haidokhragani adumna tawba tarabati aise soidnamke jailda leiragani pumba si khanglaba matungda maki machanupi ahan Jaya asidi maki mama Rekha asida yamna saurami maudigi Jaya adu phok launa hogalaktuna maki mamada asumna hairami aide hojik nakhoigi wari asida yawba ngamaroi masi hairamlaga mafam stigi chakhi haiduna tormi masida Rekhana machanupi Jaya asida asumna hairami aigi paisa adu hek lakpaga dukan aduda hapchanba tarabadi aina paisa adu lawthoe haiba su kanamtana khangaroi nahakso hojik IVF tongnabagi damakta lupa lakh manga phawbadi
दरकार लेरिबा नत्रा अइगी पैसा अदु हेक लाकपगा नाहकना IVF की पैसा चिल्लिबा अदु अइंगोंदगी लौ मरमसिना इचानुपी नाहक युमस्तिगी चटखिबा यादे गुप्ता हारिबा नुपा असि युमस्तिगी नुमित निनी फावदी थोअनबा यादे खोइना माहकपु यामना कुपना सेनागदबनी नाहक युमस्दा लेरो चटखिबा यारोय हाइदुना मचानुपी इसिदा थेममी मतम असिदा जयासु अंगांग पोकनिंगबना मरम ओरगा माहकि ममा रेखाना हारिबा वा असिदा माहकसु यारमी दुबु मखोइगी यामना खुदोंथीबा अमा हाइरगदि हौजिक गुप्ता हारिबा नुपा असि हिंगदुना लेरंबा असिनी मरम असिना गुप्ता हारिबा नुपा असि अदुमक तुमदुना वाथदुना लेनबगिदमक्ता ममा मचा मखोइ हुमना गुप्तागी मयासि फाक्तोक्तुना मयासिदा सेरे यमा थमदुना कप सेरप अदु यामना हाइजंदुना मदु पिथक्तुना माहकपु मफम असिदा वाथदुना थममी अदुगा माहकि मखोम मुकुट अदुसु थौरीना सेना पुसन्दुना थममी मथंगी नुमित्ता गुप्तागी मचानुपा गोल्दी अदुगा सुषमा हारिबा नुपी असिगा वारी सानबा असि माहकि ममाना उबा मतमदा गोल्दीगी ममाना मचानुपी गोल्दी असिदा यामना थीना ngankhirami matam asida गोल्दीगी ममाना मचानुपी गोल्दी असिदा असुमना हाइरा नहांग नौची वारी सानरिबा सुषमागी ममा रेखा अदु यामना मंत्र जंत्र हाइबा नुपी अमने मरम असिना नहाक मखोइगी ओनसन अदुना वारी सानगनो आकि बाबा गुप्ता अदुसु रेखा हारिबा नुपी अदुना मंत्र जंत्र अदुगा पोसेम जादु कयामा तोक्सनबा अदुना मरम ओरगा अइंगोंदा साउदुना माहक युमसि थादुक्तुना चटख्रिबनी हुजिक अइना सिंगनरिबा मयाम असि खंगनबगिदमक्ता अइ माइबा अमगी मनाक्ता चट्टबा यादबनी मसि हारमलबा मतुंगदा गोल्दीगी ममा अदु माइबा अमगी मनाक्ता चटखिरमी हारिबा सिन असि सेंस तौदुना हुजिक फिल्म असिगी वारी असि पासकी सिंदा हनकतुना उलामी मतम असिदा सुषमा हारिबा नुपी असिना वायरल ओइबा अदु पामबना मरम ओरगा माहकना सोशल मीडियादा माहकि बॉयफ्रेंड अमगा लोइनाना मिनिट 5 किस तौदुना वीडियो अदु सोशल मीडियादा अपलोड तौखिरमी मसिगी मतुंगदा माहकि वीडियो अदुदि वायरल ओइखिरमी अदुम ओइनमक मफम असदा लेरिबा हाइबदि मखोइगी कॉलोनी असदा लेरिबा मी मयाम असिना वीडियो असि उरुरबा मतुंगदा सुषमा हारिबा नुपी असि मखोइगी कॉलोनी असदा लेइबा यारोय माहकि मओंग मतौ असिदि अइखोइगी चाइसुदा लोइना तमकनी माहकतसु नतना माहकि ममा रेखा असिसु याउना युमसदा लेइबा यारोय हाइदुना मखोइसिंग असिबु तान्थोअमी मतम अदुदा रेखा हारिबा नुपी असिना प्लान अमा तौदुना माहकि युमसि कन्नबगिदमक्ता मचानुपी सुषमा असिदा साउजनदुना मचानुपी असिबु फुरगा युमसदगी तान्थोखिरमी अदुगा मचानुपी असिबु माहकि मचानुपी अहन जयागी मनाक्ता चलनखिरमी सुषमाना जयागी मनाक्ता लाबा मतुंग फावदा महाक अदु ज्ञान ताबगी मुहुत्ता आकी मसेगी नुपा माना सारिबा नुपा असिगा लोइनदुना रील्स कया अमदुम नमअमी मरमसदगी जयाना माहकि मनाउ नुपी सुषमा असिबु यामना साउनिंगमी असिगुम्बा मरम मयाम असि लेइबना मरम ओरगा जयाना माहकि मनाउ नुपी सुषमा असिबु हौजिक फावो साउनिंगदुना लेइबनी असिगी मखा ताबदा हौजिक वारी असि प्रेजेंट डे दमु उलामी तमसिदा जयागी मकुबो अदुना जयादा कॉल तौदुना असमना ngang ami karigidabak nahakna aigi ayaba yaudabida nahaki napamda sattuna nahakna leithoklibono matam jaya hariba nupi asina kari pakhum pisige haiduna khanduna leirigai matam asida makhoigi yum asigi maikaida gupta gi nupi edu lami matam asida gupta gi nupi asina rekha amadi maki masa ani ga loinana maki masanpi goldi gi luhongba si kaina bagidamakta makhoina karigumba khara tawri haina khalami madu kokna bagidamakta gupta gi nupi asina rekha gi yum asida karigumba potnama thamjanna bagidamakta mahaksu lakpoirami gupta gi nupi asina rekha gi yum asida changa ba matungda mahakna lotna yum asigi manungda zubi amadi thamjan khirami masi makhoi mama masa adunadi uhuramde sigi matungda gupta gi nupi asina makhoi gi baru masigi manungda su change haiduna taromi tumainamak makhoi mama masa ahum maduna gupta gi nupi edu namdana baru masigi manungdadi changalamte tanja asida mahaki masa nupi goldi eduna mahakpu kaurami waramasdigi gupta gi nupi edu mafamasi thadoktuna satkhirami tumainamak gupta gi nupi asina yumasi thadoktuna chalamdagi matam aduda mahaki mapuroibana taiba thaugi manam adu yumasigi manungdagi su namakhirami waramasdigi gupta gi nupi asina mahaki mapuroiba gupta adu yumasida soidana maki lamgani haiduna mahaki wakal asida khankhirami mahaki singnaba si koknabagidamakta mahaki mokpanupa mahesori asibu mahaki manakta kaurami aduga mahaki mokpanupa mahesori asida asumna hairami jaya hariba nupi edudi nakasu namanabi oibanina mahakpu unaba saraga jayagi mayumda chattuna naki nabai gupta adu jayagi yumadugi manungda laibara haiba adu nangna check tokthoro mahesori su mahaki machena haibagi matungina jayagi yumaduda lami matamaduda jayana yamna haina singna mahesori hariba nupa asibu makhoigi yum asigi manungda changalamde aduga jayana mahesori da asumna haira ami aikhoina hana larik tamakhiba school aduda aikhoini chatminarusi maramasdagi mahesori hariba nupa asina jaya hariba nupi asibu mahakna hariba school aduda puduna chakhirami makhoinina school asida yoroba matungda makhoinina school da tamambagi haukraba wari kaya amabu sanaduna leirami school dagi halakpa matamda mahesori na jaya asibu jayagi mayum asida thilakpa matamda jayagi mayum asida mahaki mapuroiba manas adu jaya asibu ngaiduna leirami matamasida manasna mahaki nupi jaya asi
Mayasori hariba nupa asiga lakminaba si uba matamda mahak yamna sauningkirami. Masing matungda Manas amadi Jaya makoini yumasing manungda changami. Yumasing manungda hek yarupaga Manasna Jayada yamna sauna asumna hairami. Karigidamak nahangna napamda chakraga ahing ama lektuna leiribano. Asumna Manasna mahaki nupi Jayada ngangjuna leiba si Rekha surami. Maramasdagi Rekhana makoigi imung manung asi kaiba tare haiduna mahakna chenthoroktuna Manasda asumna hairami. Aigi chanupi Jaya asi yumasida masa mathanta lakpa nate aina mahakpu yumasida thawaina kaubani. Aisu yumasida ithanta leibadu nungaitabana maram oraga kanamtaga wari sanabasu phangde. Maram asigidamak aina aigi ichasing asibu yumasida kaubani. Masidasu natana aina aigi chanupi asibu yumasida aiga matam khara leminakise haibadigi aina mahakpu thawaina yumasida phajanduna thamkhibani. Masida ichanupigi maran karisu leite angna saugadabadi aingondani. Sigumba Rekhagi emotional oiba mawng asi uba matamda Jayage mapuroiba Manas asisu taptharami. Matamasida Rekhana Manasda asumna hairami ngasigi numidang asidi aigi iyana pamjaba chicken adu thongagani. Asumna hairakpa asida Manas adusu yamna haraurami aduga mahak ngasi numidang asidi yumasda leiragani hairami. Adumoinamak Manaski decision asi mafam asida chicken chaningba amadi emotional oibagi wafam amadi nate. Mahaki makoktasu yamna sathiba plan ama leibagidamaktani. Masigi matungda Manasna makhoi masa ahumatu udringaida yumasing mapanda lona thoroktuna mahaki mapa aduda call tawrami. Uga Manasna mahaki mapa asida asumna hairami Rekhagi yumasi yamna mamal wangba atangba yum amani. Koina yumasibu yonthonba tarabati aikoida yamna sawba commission ama phangani. Yumasi yonthonglamba matungda Rekha hariba nupi asi yamna hongba baragi ren amada langthoamba si mahaki plani. Hariba plan asibu success oinabagidamakta mahak matam khara manepok Rekhagi yumasida leikige haiduna mahaki mapa asida haikirami. Tumoinamak Manas hariba nupa asina Rekhagi yumasida leiba haiba asi makhoyumgidi khudongthiningagi masak asi achum hengkalaklibani. Khoigi hojik khwaidagi chawba khudongthiba ma hairagadi Gupta hariba nupa adu makhoigi chakhum asida punduna thamlibani. Karigumba soibadigi Manas hariba nupa asina chakhumda changkhiba tarabadi Gupta hariba nupa adu mahakna thengnagadoribani. Dumna tawba tarabadi makhoina loliba mayam adu loina khangkhidoribani. Maram asigidamak makhoi mama masa ahum asina ayamba matamda Manas asibu chakhum manungda changdanabagidamakta adumak senaduna leirami. Marak asida Rekha hariba nupi asina kanagumba amada lona call tawduna wari sanarami. Matam asida Rekhana call sanariba misak aduda numit ninigi manungda paisa adu yamna thuna puduna lakadabani hainasu haikirami. Mahakna wari sanariba misak asi kanano haiba adusu aikoida takthokte. Somda atopa nakal amaromdana Guptagi nupigi phone asida unknown number amadagi message ama laami. Message asida asumna irami nahaki nupa adu aikoina kidnap tawduna thamlabani. Karigumba nahaki napuroiba asibu hingna phangba pamlabadi lupa lakh manga aina iriba address asida puduna lakadabani. Ramustiki Guptagi nupi asi pakhatpadagi mahaki mokpa nupa Mayasori asi mafam asida kauduna wari sing asi mahaki mokpa nupa asida tamkhirami. Matam asida mahaki mabai adu machega saunabadigi isam chamna yumadu thadokuna chatkibra haina khankibani adubu selgi demand tawsalakpa asida mahaksu parkhalami. Matang asida Rekha hariba nupi asigi haukraba wari khara amu ulami. Ki mapuroiba Sukumarna leikidraba matungda mahaki macha ani sibu thaknabagidamakta mahakna makhal kyagi karbar kaya ama tawkirami. Ahanbada Rekhana migi yumda chattuna nupigi asaba saktam singbu yonkirami. Asigi matungda Rekhana cyber cafe ama hangkirami. Cafe asigi manungda mahakna customer sing aduda jugo chadaba video kaya ama soyengankirami. Adusu mafam aduda leiriba kolonigi miyoi sing aduna khangpadagi mahaki cafe adu tamchupagi oina thingjankirami. Hariba sin asi sense tawduna hausik wari asi present degi sin amoda mu ulai. Matam asida Mayasori hariba nupa asina mahaki mabai fakhiba kidnapper misak adubu phanabagidmakta kidnapper misak aduna paisa poro hariba mafam aduda mahakna laktuna mafam asida lotuna leikirami. Ngaki matungda Guptagi nupi amadi mahaki machanpi Goldi makhoini loinaduna bag amada lupa lakh manga adu haptuna makhoini yamna kina mafam aduda lakirami. Masi matungda kidnapper misak aduna paisa thamamo hariba mafam aduda makhoini na paisa adu thamlamlaba matungda makhoini mafam si thadokuna chatkirami. Somda nakal amaromdana thenglaba ahing amada Rekha hariba nupi adu makhutta bag ama yanduna thoraami. Rekhana thokiba adu mahaki machanpi Jayanasu ubadagi mahaki mamagi matungda lona inaduna chatkirami. Masidasu natana Susmanasu mahaki mama amadi machena tawriba mawng mataw asi ubana maram oraga mahaksu mama amadi machegi matungda lona inaduna chatkirami. Hausik Rekha adu asum lakpana maram oraga mahakna
ꯊꯕꯛ ꯇꯧꯔꯤꯕ ꯖꯨꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯦꯈꯥꯅ ꯀꯔꯤꯝꯇ ꯇꯧꯕ ꯅꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯌꯥ ꯑꯃꯗꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯁꯤꯗ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯨꯀꯥꯟ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯔꯦꯈꯥꯒ ꯅꯨꯡꯁꯤꯅꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯁꯨꯁꯃꯥꯒꯤꯅ ꯃꯄꯥꯅꯤ ꯁꯨꯁꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯃꯁꯛ ꯈꯪꯗꯅ ꯂꯩꯔꯛꯄ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯎꯖꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯨꯀꯨꯃꯥꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯔꯦꯈꯥꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯈꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯁꯦ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯔꯣꯟꯕ ꯃꯤꯁꯟꯗ ꯂꯩ ꯍꯥꯏꯅꯁꯨ ꯔꯦꯈꯥꯗ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯁꯟ ꯑꯗꯨ ꯂꯣꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯃꯗꯤ ꯏꯆꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯖꯌꯥ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅꯗꯤ ꯅꯨꯄꯥ ꯑꯁꯤꯗ ꯆꯤꯡꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯌꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯒꯨꯞꯇꯥꯕꯨ ꯀꯤꯗꯅꯦꯄꯔ ꯁꯥꯗꯨꯅ ꯒꯨꯞꯇꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯄꯩꯁꯥ ꯗꯤꯃꯥꯟ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯌꯥꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯗꯤꯃꯥꯟ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯗ ꯖꯌꯥꯅ ꯄꯨꯂꯤꯁ ꯄꯜꯂꯒ ꯅꯨꯄꯥ ꯑꯁꯤꯗ ꯗꯞ ꯇꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯖꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛ ꯖꯦꯜꯗ ꯑꯃꯨꯛꯇ ꯆꯪꯉꯛꯈꯤꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯖꯦꯜꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯑꯁꯤ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟ ꯑꯃꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯋꯥꯟꯇꯦꯗ ꯂꯥꯎꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯑꯩꯁꯦ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯃꯥ ꯔꯦꯈꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯑꯩꯅ ꯁꯨꯞꯅꯒꯤ ꯁꯤꯖꯤꯟꯅꯕ ꯈꯤꯇꯅꯤ ꯑꯩꯒꯤ ꯂꯥꯡꯗ ꯃꯍꯥꯛꯄꯨ ꯊꯨꯍꯜꯂꯒ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯑꯒ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯦꯄꯥꯜꯗ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯁꯨ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕꯗꯒꯤ ꯔꯦꯈꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯐ꯭ꯔꯣꯗ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯉꯁꯤ ꯑꯁꯤ ꯔꯦꯈꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯁꯦꯜ ꯈꯔ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯁꯦꯜ ꯑꯗꯨ ꯗꯨꯀꯥꯟ ꯑꯁꯤꯗ ꯊꯝꯃꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯅꯁꯨ ꯈꯟꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯜ ꯑꯃꯠꯇ ꯄꯨꯔꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯔꯦꯈꯥꯅ ꯄꯨꯔꯛꯏꯕ ꯁꯦꯜ ꯈꯔ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯁꯤꯗ ꯔꯦꯈꯥꯅ ꯅꯨꯄꯥ ꯑꯁꯤꯗ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯩꯁꯥ ꯑꯁꯤ ꯅꯉꯣꯟꯗ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯁꯨꯁꯃꯥ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯤꯡꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯊꯥꯡ ꯊꯝꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒꯤ ꯔꯦꯈꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯨꯁꯃꯥ ꯑꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯩꯁꯥ ꯑꯗꯨ ꯐꯪꯅꯕꯅꯤꯅ ꯃꯍꯥꯛ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯔꯦꯈꯥꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯈꯥꯅ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯔꯦꯈꯥꯅ ꯊꯕꯛ ꯇꯧꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟ ꯁꯨꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯁꯤꯡꯖꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯊꯥꯖꯕꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯈꯥ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯃꯥꯅ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯨꯞꯇꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯖꯌꯥ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯃꯥ ꯑꯁꯤꯕꯨ ꯈꯥꯝꯃꯝꯃꯤ ꯃꯁꯤꯗ ꯁꯨꯁꯃꯥꯅ ꯃꯆꯦ ꯖꯌꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤ ꯑꯗꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯄꯥꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯖꯌꯥꯅ ꯁꯨꯁꯃꯥ ꯑꯁꯤ ꯑꯃꯣꯠꯄ ꯏ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯨꯁꯃꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯈꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯅꯁꯥꯗ ꯇꯥꯏꯅꯒꯅꯨ ꯅꯨꯄꯥ ꯑꯁꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗ ꯁꯨꯁꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥ ꯅꯪꯗꯤ ꯀꯌꯥꯝ ꯐꯕ ꯃꯤꯅꯣ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯦꯛꯇ ꯂꯣꯏꯅꯔꯒ ꯅꯪꯅ ꯑꯩꯕꯨ ꯄꯣꯛꯊꯣꯛꯄ ꯉꯝꯂꯤꯕꯅꯤꯅꯦ ꯅꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯀꯔꯝꯕ ꯀꯅꯥꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯔꯝꯕ ꯅꯨꯄꯥ ꯑꯃꯒꯅꯣ ꯏꯃꯥ ꯅꯪꯅ ꯂꯣꯏꯅꯒꯗꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯦꯈꯥ ꯑꯗꯨ ꯈꯨꯝꯐꯝ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯟꯊꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯃꯧꯗꯒꯤ ꯒꯨꯞꯇꯥꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒꯤ ꯖꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯔꯦꯈꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯁꯨꯁꯃꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯖꯨꯕꯤ ꯑꯃ ꯂꯧꯈꯠꯇꯨꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯊꯣꯝꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯖꯌꯥꯅ ꯊꯣꯝꯃꯛꯏꯕ ꯖꯨꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯖꯤꯜꯂꯝꯕ ꯖꯨꯕꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯕ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ
manungda tumduna leihauba mana sariba nupa adusu tarame ramastigi hauchik mana sariba nupa asina yamna hauna hongna mahaki nupi jaya asiba korami ga mahangna asumna saira ami ka asigi manungda nupa ki khonjen ju tai paduga nanga hauchik kari tauribano haiduna jaya na taba ngamloitaba athiba wai kya ama haiba horame masi taba matamda jaya haiba nupi dusu sahi kya matamoida haiba ngamdana phumduna thambapa wa kya ama mahaki mapuroiba aduda ngangba horami duga ka adudagi jaya haiba nupi du centroktuna mahaki mapuroiba manas asibu yumasi thadokuna chatkro haiduna chairami tamasida manas haiba nupa asina mahakti nupa amane haibagi mong matogumna jaya haiba nupi asida ainabu yumda chakraba tarabati nakti amugana lawba laoi haiduna hairami masida jaya na yam sauna mahaki nupa manas asida asumna haira ami isu yumaduda nakka loinana leningde nangdi yamna chakhottaba misak amani atuga mahakna yam sauna mahaki mapuroiba manas asida asumna so haira ami ngasi phawda imita isamta ubangamdana lerikliba ase aigi asoiba natte nahaki asoibani nangna numit chupagi yu thaktuna naki nasa adabu puwang mangalabani nangasi kayamu yamna chakhottaba mino haibabu nangi hek nupigi mamangda nangi nupi adugi manau nupi aduga loina duna dillenba flat tawba aibu saunba gamba misak amani tamatuda aigi wakanda aina kari khalamgane haibasi nang nongmata phawba khankiba leibra nangna nongmata ayesibu nangi nupi amane haibagi hak adu nangna ingonda pikhiba leirabra nangna ayesibu yumaduda supnagi minai ma oinabagi damakta thambani asumna jayana kapna sahi kyagi mamangdigi lotuna thampa wari kaya asi haidora ami aduga aina nangbusu karisu nungsiba leikide samaski minung maisa asi kibana maram orga aina nanga loinana leikibani asengmagidi mana sariba nupa asi jayagi mamana bi mabu lohongnabagi damakta jengba lakhiba oirame atamaduda mana sariba nupa asina jaya hariba nupi asibu ubadagi aya asida oina onchanduna jaya asibu pamkhiba oirame duga mahangna jaya hariba nupi asida karan tasankhiba oirame tamaduda jomaduda leriba miyo singaduna makhoinigi mawong wata wasi urakpa matamda yumadugi miyo singaduna makhoide yamna sauki matam asida manasna mahak masadu kanjanabagi damakta asumna haiki idi karisu khangjadabani nupi asina ingonda haujalakpadagi aikhoini wari sanakibani tamadudagi jaya hariba nupi asina mama rekha gumna badanam saba nupi ma oigani haina khanbadagi mana sariba nupa asida longduna leikhiba oirami asumna numit adudagi aina nahaki yumaduda asuk wana khangduna leirkhibani ikhoinina longkhraba matungdagidi ai yumaduda nungaina leiraroi haiba sisu ai khangki ramasdagi haujikti jayana mangna tongliba sendana du satoktuna mana sariba nupa asida kanduna nak yumasdagi yamna thuna chatkro haiduna tanthokpa horami tamasida jayana manasta nak kinaphamda yamna thuna aigi divorce paper disu tharagani haiduna haikirami haujikti ijat mangba yaba manglaba matungda mana sariba nupa adu mapamasi thadoktuna chatkirami manasna yumasdagi chatkraba matungda susma adu kaptuna mache jayagi manakta changami aduga mahakna mache jayada asumna haira ami che nangi napuraba manaska aiga kariguma mariam talena de idi social media da view phangnabagi damakta itaiga loinana video khara khatang namkhiba kitani ajubu aina tawruriba thabak mayam aduna maram orga isena suk thawai nungairamlo haiba side ai khantha hogdare aina social media aduda view phangnabagi damakta igi itaiga loinana video namkhiba kitani ai itaigi mafamda aran wo khanamta khankhibadi leite haiduna mahak kapa ami nesi sense tawduna mathangi numiki ayukta rekhana makeup thorokpa matamda mahangna thongna adu hangtoba matamdadi upta hariba nupa adu mahaki yumasidagi mapanda thokhiba adu mahangna urami matamasida gupta gi nupi duna mahaki mapuroiba gupta asi uba matamda mahak sok chatkirami jik gupta asi wakhana mata normal tadabida angawbagi mawongumda tawduna lerami matamasida mayasori hariba mahaki mokpa nupa asina Guptagi machinda pulakhiba phi edu lokthokduna engami masi ururaba matungda phi asi atai cream to oramde rekhana linaba blouse sama oiduna lerami asi uba matamda Guptagi nupi eduna chingnaramba singadu loina chumami rekha hariba nupi eduna maki mapuraba Gupta asibu phabane haiba si khangami somda nakana maromdana Gupta hariba nupa aduna dukan mapu ududa wari pumba du hekli khiba tarabadi makhoi singadu police na soidam ke phaba lagani haiba si khangami ramastagi makhoi mama masa humadu pot yomduna yumasi thadoga chenkina haiduna ready de lerami tanja asida Gupta hariba nupa asina rekhada call tarokduna mangonda blackmail tarami matam asida Gupta na rekhada asumna haira ami dukan mapu amadi police singna nahapu phanba pamdrabadi nahaki nayumadu aigi mingda onsanduna thamamo aduga nahak yumasi thadoktuna yamna thuna sakhedubani matang asidagi wari si pasta mo hanjanduna ulei ngasidagina sahi kya gi mamangdagi Gupta hariba nupa asina rekhagi yumasibu mitaduna lakhiba oirami
ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯔꯦꯈꯥꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯟꯇꯣꯛꯏꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯁꯟꯇꯣꯛꯄꯗꯒꯤ ꯉꯥꯡꯅꯕ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯖꯗꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯈꯥꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯕꯔ ꯀꯦꯐꯦ ꯑꯃ ꯍꯥꯡꯗꯣꯛꯈꯤꯕ ꯑꯗꯨꯁꯨ ꯒꯨꯞꯇꯥꯅ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯉꯥꯡꯖꯟꯗꯨꯅ ꯔꯦꯈꯥꯅ ꯅꯠꯇꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯃꯤꯑꯣꯏꯁꯤꯡꯗ ꯌꯦꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯁꯟꯇꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯦꯐꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕ ꯑꯣꯏꯔꯝꯃꯤ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯒꯨꯞꯇꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯎꯠꯈꯤꯕꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯑꯁꯤ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯠꯇꯕ ꯃꯀꯣꯛ ꯑꯗꯨꯒꯤ ꯊꯣꯔꯛꯄ ꯋꯥꯈꯜ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯁꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯃꯇꯝꯗ ꯔꯦꯈꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯈꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯝꯂꯤꯕ ꯑꯁꯤ ꯔꯦꯈꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯕꯗꯅꯥꯝ ꯀꯌꯥ ꯑꯃ ꯄꯤꯁꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯕ ꯑꯁꯤꯅꯤ ꯃꯧꯗꯒꯤ ꯃꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯈꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤ ꯃꯍꯥꯛꯅ ꯂꯧꯍꯧꯕ ꯄꯥꯝꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯇꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯦꯈꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯅꯈꯣꯏ ꯑꯅꯤꯗ ꯁꯣꯛꯍꯟꯕ ꯑꯗꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯏꯃꯥꯗꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯕꯤꯗ ꯂꯦꯡꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯐꯥꯔꯕꯁꯨ ꯐꯥꯈ꯭ꯔꯁꯅꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯂꯝ ꯏꯪꯈꯣꯜ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯗꯤ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯌꯨꯝ ꯑꯁꯤ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯟ ꯅꯠꯇꯦ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ 이자ꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯔꯟꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯔꯦꯈꯥꯒꯤ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯖꯌꯥ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕ ꯍꯧꯔꯝꯃꯤ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯨꯞꯇꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤ ꯑꯗꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛꯇ ꯂꯣꯏꯅ ꯊꯣꯛꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯦꯈꯥ ꯖꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯨꯁꯃꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯒꯨꯞꯇꯥꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯗ ꯗꯥꯟꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯒꯨꯞꯇꯥꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯒꯨꯞꯇꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯊꯥꯎ ꯇꯩꯗꯨꯅ ꯃꯥꯂꯤꯁ ꯇꯧ ꯍꯥꯏꯔꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯅ ꯊꯥꯎ ꯇꯩꯗꯨꯅ ꯒꯨꯞꯇꯥꯒꯤ ꯃꯁꯥ ꯑꯁꯤꯕꯨ ꯃꯥꯂꯤꯁ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯨꯞꯇꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯂꯣꯟꯅ ꯇꯧꯔꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯒꯨꯞꯇꯥꯅꯗꯤ ꯈꯪꯉꯝꯗꯦ ꯈꯨꯗꯛ ꯑꯁꯤꯗ ꯖꯌꯥ ꯍꯥꯏꯔꯤꯕ ꯔꯦꯈꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯌꯦꯁꯣꯔꯤ ꯑꯃꯗꯤ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯖꯟꯈꯤꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯔꯦꯈꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯝꯃꯤ ꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕ ꯒꯨꯞꯇꯥ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯈꯥꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯑꯝꯃꯤ ꯇꯧ ꯀꯔꯝꯅ ꯒꯨꯞꯇꯥꯅ ꯔꯦꯈꯥꯒꯤ ꯃꯐꯝꯗ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯗ ꯔꯦꯈꯥꯅ ꯃꯍꯥꯛ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯒꯨꯞꯇꯥ ꯑꯁꯤ ꯏꯟꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯟꯊꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯑꯝꯃꯤ ꯈꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯨꯁꯃꯥ ꯖꯌꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯨꯞꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯨꯂꯤꯁꯇ ꯑꯃꯗꯤ ꯗꯨꯀꯥꯟ ꯃꯄꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯣꯏꯗꯅꯃꯛꯀꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯀꯅꯤ ꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯨꯞꯇꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯒ ꯑꯩ ꯀꯔꯤꯁꯨ ꯀꯤꯕꯤꯒꯗꯧꯕ ꯅꯠꯇꯦ ꯑꯣꯏꯍꯜꯂꯣꯏꯅꯦ ꯚꯤꯗꯤꯑꯣ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯣ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦ ꯃꯗꯨꯗ ꯃꯥꯡꯖꯒꯗꯧꯔꯤꯕ ꯑꯁꯦ ꯅꯨꯄꯤ ꯅꯈꯣꯏ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯒꯤꯗꯤ ꯁꯝꯅ ꯑꯃ ꯐꯥꯎꯕ ꯃꯥꯡꯖꯕ ꯂꯩꯇꯦ ꯅꯨꯄꯤ ꯅꯈꯣꯏ ꯈꯛꯇꯅꯤ ꯃꯗꯨꯗ ꯏꯖꯠ ꯃꯥꯡꯒꯗꯧꯔꯤꯕ ꯑꯁꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯒꯨꯞꯇꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯒꯨꯞꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯑꯣꯏꯅ ꯅꯣꯛꯁꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕ ꯁꯃꯥꯖ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯑꯍꯨꯝ ꯑꯁꯤꯗ ꯉꯥꯡꯅꯅꯤꯡꯕ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯒꯨꯞꯇꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯐꯖꯗꯕ ꯂꯤꯆꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯏꯖꯠ ꯀꯌꯥ ꯑꯃ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤꯗ ꯃꯄꯨꯔꯣꯏꯕ ꯒꯨꯞꯇꯥ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯍꯧꯖꯤꯛꯇꯤ ꯔꯦꯈꯥ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯀꯅꯥꯝꯇꯒꯤ ꯃꯈꯥ ꯄꯣꯟꯗꯕꯤꯗ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯒꯨꯞꯇꯥꯒꯤ ꯃꯌꯨꯝꯗꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯂꯧꯊꯣꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯅꯥꯝꯇꯅꯗꯤ ꯈꯪꯉꯝꯃꯣꯏ ꯒꯨꯞꯇꯥꯒꯤ ꯏꯃꯨꯡꯗꯒꯤ ꯂꯨꯄꯥ ꯂꯥꯈ 5 ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯂꯧꯈꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤ ꯒꯣꯜꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯃꯥ ꯃꯄꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯒꯣꯜꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯄꯥꯝꯈꯤꯗꯦ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯑꯣꯏꯅ ꯁꯦꯝꯕ ꯑꯗꯨ ꯄꯥꯝꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯇꯦꯁ ꯑꯃꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯗꯨ ꯄꯥꯝꯈꯤ
contest adu yaunabagidamagta Goldie hariba nupi adu lupa lakh 5 darka leikhi tamaduda mapa Gupta adu mangkhiba aduga tansanaba aduda maram oraga mahangna kidnapper saduna mahakki mayungmaktagi lupa lakh 5 adu lauthokhiba oirame aduga sel adugi matengna mahangna contest adu yauraba matungda contest adusu mai pakpa ngamkhiba oirame Airiba wari sing asi rekha amadi maki masanupi makhoi ahumna test adugi video adu TV da lakpadaki makhoina wari sing asi loina khangkhirame wari si taro matungda hauzik makhoi mama macha ahum adu yamna kana hauna noktuna lerame sing makha tarakpada makhoi mama macha ahum adu kanamtagi makha pondabida makhoigi aningba apambagi matung ina hingkhirame Hariba sin asi ulaba matungda nungairaba movie asi matang aswaiduna sankirame digumba ngasigi aigi explanation asida soikiba lankhiba yarubasu mayamna ngakpiyu ngasigidi matang aswaida kainarasi